Naharolgi Khonjel thoram tabiram libasingbu Maria Pangambam amadi Geetika Shamurailatpam na taramna okcheri khurumjari. Ngasigi Naharolgi Khonjel gi thoramda thamjari Sanabunggi Shaktam. Ngasigi Sanabunggi Shaktam da thamjari ba aikhoigi guest asi atay kana sunate. English singaniga supna tarukta New Delhi da pangthokiba World Championship ta gold. Bangkok ta pangthokiba Asian Boxing Championship ta silver medal amaga punna medal nipan. English singaniga taramari da Glasgow da pangthokiba Commonwealth Games ta silver. Senior Women National Boxing Championship ta gold. SRM Federation Cup amadi Federation Cup Women Boxing Championship ta gold. British Columbia Canada da pangthokiba World Police Fire Games ta gold. Maduta natana Bharat Sarkar na English singaniga mapanda boxing masana da thoidok hendok na haithoi singthoiraba amadi mahaki mathaunabu singthaduna Arjuna Award su khusinabiraki. Amadi AIBA Athletes Commission gi member oina su khalakrabi. Boxing masana da Bharat amadi Manipur gi mingchet kayarak hanna porakhibada natana malem sinba thungna boxing gi masana da achawa mafam kanduna leiribi Laishram Sarita Devi ga unaduna wari watai saba. Unabiribi Maria Pangambam amadi Geetika Shamurailatpam. Hojik laubirasi Naharolgi Khonjel gi Sanabunggi Shaktam. Ozana khoida Ozagi chillaba matam se kai thokpiraga akhoi-bu unabagi tanjam pibibagi damakta Agaspani Imphal-gi maikei-dagi thagatpa phongdokjari. Anobu chahisina lakpasida best wishes su piri. All India Radio yamna anai yaudaba hena mayamda pau sandokpa ngamba orasunu haiba bor bijare. No aizeza. Oza da ahan bu ina hangzaningibo wahang asidi boxing haiba masana asi ojagi wakhalon da kaidini haina thambigadage. Ayu ana di boxing ase aigi life haidare ko aigi punsi da yamna maruoiba aigi life ki oina aina thamjai kaigino haibada aigi life se boxing na save torokibani aduna aigi entire aigi lemhoriba asisu ai dum boxing gi dam lep kena dumaina lei chapchana lep. Mathangi wahang sido oza 2006 ki New Delhi da pangthokiba World Championship ta ozana golobiraki championship asigi matang da ozana mangal khara pibiram 2006 ta agi han boina World Championship champion oigiba haidare aduda yamna ngonda hongba malaki agi family da adagi agi shagi oina su achoba haidi sports ki lamda aduki matik akoi career shemba yai adagi ma'am mingchat phangi adagi adi si ma'am ja ina fajana feel tawi adagi angonda thengnaba khudingma wa khudingma haidare World Champion 2006 na loina kautho hange aduna yamna nungaiba movement ma oigi ozana so hoje championship asidagi ozagi life se change story haina thambire masigi matang sida ozana sigi lam sida changsalakpada thengnaki ba awaba haiba tare masigi matang da su khara thambi oza yam sengna haragadi khoise ai gi chinau se khoi ni pa ne pu ko se da aina taruk subane nupa taruk nupi ani aduda khoise yam pikna koi baba se kaina gi haidare ko adu su baba se yamna ikhang khangok dana na ra koma da leige bhai da fever ka tarumaga dana koma da taraga tha humulei bu matamda akoi ma sa housewife haidare babana tawramba thabuk mayam ka emta khoi khangodre adagi akoi gi tunggi future gi babana kari plan tawi adugumba masu kam khangdre yamna chamna chamba punchi amada leiram babana pusilaga imana thong thaga adugi lifestyle da leiram manina babana hek koma sakhiba matamdadi akoi sinau mayam se loina pongkhai chaibagi type ta ima pura akoi gi angawi type ta lei ba haidare aduna akoi se amna wana struggle tarokhi life ta wa mayam ma thengna ge haidare sports ai su kaino kamaina sports sana ba chalanga di hena akoi se mayam gi mingchat phangani adagi akoi government job ka tarokani habagi asa se koina kambo leiuda ba aduna tamna 2001 dagi se national sanaba horokpa adagi the national world champion orakpa matamdadi sports ai se sini akoi se asibo level te sanaba sports asi da phangi ba respect adagi mingchat
adagi si ma'am se aina thengna jarak adugi values ha je sports ki values se khangak haidar Ozagi honabo kanba dedication mayam duna sigi stage se yora ibani haina thamjake makha tarakpa sidi oza Asian Championship ta ozana punna gold mari silver ama punna medal manga lobikhrabani ozana adu ozana lobikhraba matungda khogi Bharat amadi Manipur gi punna mingchat porakhraba matungda Asian Championship asigi matangda ozana wafum kitang thambiram yam seng na haragadi aina sports ta in hena onjilaki ba haidar mai onjilaki ba adigi sports ji career assembly yai haiba se ai 2001 ja ina han ba Asian Championship Bangkok ta pangthoki ba Asian Championship adu da ai silver medal loroki haidar ai life ki aidi laidi ba yum ai gi kungang adu da laidi ba ai gi lifestyle adagi khangkhangodana ai se national champion ore international India represent toroga Asian Championship sanaba Bangkok ta chatlani ga Bangkok ero kanda ai gi haidari pra dream ga chamana gi ba airport ero kanda lampham andugi chawkhatpa matham andugi nanba leiriba mayam da urakanda aingonda yamna kai haini nungai ba adagi ai se asengmam ke ai se Bangkok ero abra ga ina isana isa question tawjaba haidari ko dumaina tawrakanda ngasai competition do mai pakhre pura gold dilawung amodre ai silver ta hore China gi makutta pohoroba matungda ai se khogi India khogi podium de medal ga loba se khoi India anthem national anthem se ega se khoi khangde ba kam knowledge laite ba ko laita banina adugi han boy na ina experience to gi hai dare ko podium de leba matam sida China India adagi Mongolia Thailand maina khoi marina medal sem thang loba sida flag wise sud maina leiba kanda engonda yamna tongan ba chen sama laki wakhala malaki as siore ko sana bai se adagi podium de le pagane sen them China gi sakpa gallery de leiba mi myam duna hokolaga respect tauba adugi aide tongan ba movement ama uba phangba de tongan ba engonda motivation ama aisu no man ta no modi sorin ke aisu national them sa angani moi mai to hamge gaina engonda full power ke ba haidare ko adumaina achauba engonda haide sports ai sports the career champion ai adagi sports is mai to week have posema engonda khangba horakhe haidare adaidi mathang yumda hale next Asian champion oi adada national them sakpa adagi 2005 mathang maina medal lawra kanda khoise 1 ko tawra kanda Asian Championship gold mathangi lawre aduga lawra kansida ngasagi sports ai ayamana sanori singsi amna leita laire macha ta oibanina proper guide fangda bai dare proper support fangda maramna yamwa gi hai dare mapalamda thokanda imadi imda housewife ni kemta yungi sana bo honagadra ai mapanda kamain leiri India kemda kamain leiri kaidori haise kanam tana khogi hangbina ba leita ba adagi aina walapa kanda haibam leita ba ko imada le hodabani khangmanina aina so haibangam da dugumba mayam amayonda thengnagi imana bisingna kaino masaning saba matamda moina pesa photo crash photo tauba ingonda nungaita ba power feel madu mayam amayonda life ta thengnarki adubu ai adum haidai honabadi lepte kadna dum hona inung tanung de isu mai palakini haibega sada maina sum honar pasida mathang ai medal lawre kanda 2005 se ye so turning point ama oye haidari ko second 2005 as world championship Russia da pangthok da usida ai se chalamdai 15 days waling da ankle twist awraga sana ba chatpa khogola chatpa ngamdre ngamdap sida yumda so amna family pressure lay ai gida hansi su kadna na laiba yumda faisha effort tong maktrawani ai se tokpagi game se tokpagi fam da laibani na ina handa ki 2005 ki world championship sida karigumba ina mai pak taragadi sida ai medal lawraga thabaka phangaga di ai tung koina sanage gainde khanba phangdraga di sanabadi am pame dubo phangdra sai je super gi thabak oi suwairam sitpagi no model palsing ani ka thokpa thabak phangaga di ai sanaba je kera makha hoina sanage gaina ai je khanba haidare adubu isona sambidana yam wana salamdai gi aingonda yamna chayeng taw haidai isona ai je kam win bar lagi have se ko aingonda chayeng taropase aide khong chalam dai je khong am leithe chatpa thang yadre aduga gi head coach na nang chatpa di yadrabani na medical and fir oraga team degi de out oidoro ba do khogi ai coach na ai se kan bire nang sana ba do yam ai thawa yang sana bani na ko mana asnang nungai tre nang se na khong ju leitha obani na ai medical and fit ti ha ta holoroi adu nang chen ba chung ba yaw da bi da nang lepa ga do su then ba se dom to haina then ba se taw chatuba 5 days ngara kan da khong se ka thang ba yawre adai di bandage ke ka yasalaga dum training hore adai Russia chale Russia de world championship ki bronze
ꯐꯪꯉꯦ ꯑꯩ ꯁꯦꯃꯤ ꯐꯥꯏꯅꯦꯜꯗ ꯑꯩ ꯂꯩꯍꯧꯔꯦ ꯑꯗꯣ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯂꯩꯍꯧꯔꯒ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯑꯣꯐꯔ ꯇꯧꯕꯤꯔꯛꯀꯦ ꯑꯁꯥꯏꯗ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯆꯧꯕ ꯒꯦꯝꯁꯤꯗ ꯁ꯭ꯄꯣꯔꯠꯁꯤꯗ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯉꯝꯅꯕꯒꯤ ꯑꯃ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯐꯦꯃꯤꯂꯤꯁꯨ ꯌꯦꯡꯕ ꯉꯝꯃꯦ ꯑꯩꯅ ꯏꯃꯥꯅ ꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯇꯦꯛ ꯑꯩꯒꯤ ꯁꯦꯂꯔꯤꯗꯨꯅ ꯌꯦꯡꯕ ꯉꯝꯃꯦ ꯑꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯔꯀꯥꯔꯅꯁꯨ ꯊꯕꯛ ꯑꯃ ꯑꯣꯐꯔ ꯇꯧꯕꯤꯔꯛꯑꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯒꯤ ꯐꯝꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯆꯥꯎꯔꯦ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯐꯥꯎꯕ ꯀꯥꯔꯕꯅꯦ ꯑꯣꯖꯥꯁꯦ ꯑꯗꯣ ꯑꯣꯖꯥꯅ ꯄꯨꯂꯤꯁꯀꯤ ꯂꯥꯏꯟꯁꯤꯗ ꯂꯩꯕꯒ adagidi huzigi boxing gi line si laibaga ani gi marks life se kamaina juggle tawi and as a family mother ama oibaga life se kamaina juggle tawi habadu musukiting thambiram yam thina tapti oi haidi nupi khudimak mapan tho thabak tawriba nupi khudimak chap manai ga yum yawraga di housewife ni ko adum chap manana ai sa gi seba tawde ade ai gi leriba ikubo ini mo ki seba tawde ade sem chap manana ai sho dum ai gi sanaba timing adu ai gi am laiba faba man ai husband hina pura support tawbi ba haidare adum aina tawjaba khuding mak ma adum baking da dum laibi ba ko mana am support tawbi ba haidare aduna maram moragan da ngasai gi aina su yam freely haidi mapan tho thabak tawba ngamme adu mathakta ai police department gi haidi police department da koi na thabak pudi ai 2005 ta sang dara ga su koi dere aina chas pu ba horai sin ko SP sports oina purokse ai ngonda nungai jaba na ai gi yo awaba matam da achoba mateng se manipur police department oi gi salary no oi gi adagi mentally support police department oi gi barjana su oi budi adu department su freely aibu sana bagi sida yam nungaina tampi bi ba haidare aduna maram morakanda ngasagi ai je sana ba hunje ai lepe pathare adagi aina su ko ai gi job sida mu ai contribution khara haide ai department sida pining ba adu ngamna ba aina yam harauna hunji sik ai dum honari ni thaba ama sinaba kanda aingonda kasu oba tongning da ba feel do aingonda leite nungai tawi aduga aina pamjana tawbana loina mu haidara manage tawa halaye ayuk ngan hogolani academy angang mayam takpiram matungda office lani office da thabak se yam chillaga di adum thengbu yawe evening training nang da bu yawe ado thabak to kara komaga de kitang nganna laaga adum angang mayam se so mu training taweba plus ai gi isha amji class 7 kari ma mu yengbi ba adi kashu oibabdi natte yamna kai haini nungai na khalaga di ko yamna brother loina lo daragadi awabani khandaragadi wa doiba ado ingonda hojik oina di ai adum ilaina haida manage to ngami adagi adum marakta india team ko national team ko state ki team gi course oina satpa so dum marakta hojik national games ki coaching game tawi training piri ngang sing ado adum nungai na manage tawi adu kashu ingonda tawning da bu phaude kai ginu haina pamjaba feel oibani na ko aduna maram moraga kai haina ingonda yam nungai na easily smoothly ji phaugi oina di chatpa ngame aina pamdaba feel oraga di ko chatpa ngamoi bo goina khang aduna ingonda yamna piskala ngang mayam train pi ba law ba pe nunga pa yam nungai jeba tumina halaga pamung tu tumale do nungai te ba aduna laina manage taw ba di angang mayam se ngang moi hunji hostel da 80 lei se adum ai ge punna chak thong sami nei adu punna icha gi type da haidare ko hostel ni boarding de lei bini ke haibe ge du gi wakal do ai moi da feel ta hol develop cha ba thak pa thong thak pa dum tomina samina yamna engonda nungai jaba engonda inner da yamna peace oi ba santi oi ba ma engonda phangya adara aduna ilaina yam nungai na chat pa ne adara ai life se pogi oi na de koi ni hek sangjara ko da su dum ubo phangje oza haidi oza gi boxing gi academy je satra myam jam harau na sana ba oza na haiba de in da na adum ubo da khangje mathang sidi oza gi academy sida hostel da laiba da natna pulap na satra se kya muk lei aduga satra myam je loina mak sena ba da oza gi awaba nungai ba to adugi matang da sukra thambi hojik se sena bai di kesu aina waba leite ba aingonda haidare ko aina ware se angang jing se hojik really kem de angang mayam su yauri adagi angang khara mana mama pa parents punna lemina da bugumba devoshi gumba adi mama lagi da ba mapa lagi da ba dugumba angang mayam yaw sida ngasagi moise mentally kamaina khugi nungai na lehengani adagi mathakta moise kamaina nungai na lerega thana borom da focus ta hon gadage haibagi sigi tax adagi mogi chawa thapagi se khara akhoi da wai haidare ko ada moi adugumba angang sing yaurokpani na ngasagi mogi angang yamani na angang moi marifu ni se hostel lei se mapandai thara moi chama ada outsider mapandagi laaga sanaba singsiga aduna angang singsida tongana khoigi course mari amasu lei ai manga oideni course
ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯂꯔꯤ ꯀꯝꯄꯅꯤꯅ ꯑꯍꯨꯝ ꯑꯃꯕꯨꯗꯤ ꯄꯤꯕꯤ ꯑꯃꯅ ꯑꯩ ꯄꯔꯁꯅꯦꯜ ꯄꯤꯕꯅꯦ ꯑꯩꯅ ꯄꯤꯕꯅꯦ ꯑꯗꯨ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯀꯣ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯠꯂꯛꯄ ꯆꯥꯕ ꯊꯛꯄꯒꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯔꯣꯏ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯌꯥꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯆꯦꯡꯒ ꯀꯩꯒ ꯌꯥꯝ ꯇꯥꯡꯈꯠꯂꯛꯄ ꯆꯦꯡ ꯕꯦꯈꯥꯏꯗ 2,200 ꯍꯦꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯨꯃꯤꯠ 4ꯗ ꯆꯦꯡ ꯕꯦꯈꯥꯏ ꯑꯃ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯦꯂꯔꯤ ꯊꯥ ꯑꯃꯒꯤ ꯑꯩꯒꯤ ꯁꯦꯂꯔꯤꯁꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯑꯍꯦꯟꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯔꯛꯀꯗꯧꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯣꯏꯕ ꯃꯄꯣꯛꯅꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯤꯕ ꯂꯦꯚꯦꯜꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯦꯝꯕꯤꯔꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯅꯦ ꯍꯥꯏꯕꯒꯤ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯏꯐꯇꯁꯨ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯑꯉꯥꯡꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯌꯣꯟ ꯆꯨꯝꯅ ꯊꯝꯍꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯋꯥꯗꯁꯨ ꯋꯥꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯉꯥꯡ ꯍꯥꯏꯅ ꯇꯥꯅ ꯏꯜꯂꯛꯄ ꯑꯗꯒꯤ ꯃꯣꯏꯅꯒ ꯑꯦꯆꯤꯞꯃꯦꯟꯒ ꯄꯣꯔꯛꯄ ꯋꯥꯅ ꯂꯩꯔꯝꯕ ꯀꯟꯗꯤꯁꯟꯗꯨꯗꯒꯤ ꯃꯣꯏꯗ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯗ꯭ꯔꯤꯝꯗꯤ ꯁꯤꯗ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯗ ꯑꯩꯅ ꯐꯣꯀꯁ ꯇꯧꯕꯒꯤ ꯗ꯭ꯔꯤꯝꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯂꯦꯝꯄꯤꯛꯀꯤ ꯗ꯭ꯔꯤꯝꯗꯣ ꯑꯩ ꯃꯪ ꯐꯥꯎꯅꯈꯤꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯂꯝ ꯑꯁꯤꯗ ꯑꯩꯅ ꯑꯣꯂꯦꯝꯄꯤꯛ ꯃꯦꯗꯜ ꯄꯨꯔꯛꯄ ꯉꯝꯍꯧꯗꯕꯗꯣ ꯑꯗꯨꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯗꯒꯤꯗꯃꯛꯇꯪꯗꯤ ꯑꯩ ꯑꯣꯂꯦꯝꯄꯤꯛ ꯒꯣꯜ ꯃꯦꯗꯜꯁꯦ ꯄꯨꯊꯣꯛꯅꯤꯡꯉꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯋꯦ ꯍꯥꯏꯗ ꯆꯪꯕ ꯄꯩꯁꯥ ꯑꯩ ꯃꯦꯟꯈꯠꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯒꯨꯟꯅꯤ ꯍꯥꯏꯖꯒꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯇꯥꯕꯗ ꯑꯣꯖꯥꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟꯗꯣ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯃꯊꯪ ꯇꯥꯔꯛꯄꯁꯤꯗꯤ ꯑꯣꯖꯥ ꯑꯉꯥꯡ ꯑꯃꯅ ꯕꯣꯛꯁꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯤꯔꯝ ꯈꯨꯗꯤꯡ ꯕꯣꯛꯁꯤꯡꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯩꯅ ꯄꯥꯝꯖꯔꯕ ꯑꯩ ꯁꯤ ꯐꯤꯜꯁꯤꯗ ꯑꯩ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯗ ꯃꯥꯅ ꯆꯨꯁ ꯇꯧꯔꯒ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯆꯪꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯂꯩꯅ ꯆꯠꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯏꯁꯥꯗ ꯕꯣꯛꯁꯤꯡꯒꯤ ꯍꯥꯏꯕ ꯂꯝꯁꯤꯗ ꯃꯥ ꯑꯣꯏꯒꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯈꯥꯡ ꯀꯟꯕ ꯋꯤꯟ ꯄꯋꯥꯔꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯒꯦꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯐꯨꯅꯗꯣꯏꯅꯤ ꯀꯥꯕ ꯃꯤꯁꯨ ꯆꯩ ꯆꯥꯗꯣꯏꯅꯤ ꯄꯣꯕ ꯃꯤꯁꯨ ꯆꯩ ꯆꯥꯗꯣꯏꯅꯤ ꯑꯗꯨꯗ ꯃꯉꯣꯟꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯃꯉꯣꯟꯗ ꯋꯤꯟ ꯄꯋꯥꯔ ꯂꯩꯕ ꯃꯤꯗꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯁꯛꯁꯦꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯕꯣꯛꯁꯤꯡ ꯇꯝꯖꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯁꯦ ꯀꯌꯥꯃꯨꯛꯇꯤ ꯂꯩꯕꯤꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯉꯥꯡ ꯌꯨꯠꯀꯤ ꯂꯦꯚꯦꯜ ꯐꯥꯎꯗ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯃꯦꯗꯜꯁ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯉꯥꯡ ꯆꯍꯤ 9-9 ꯍꯧꯔꯛꯄꯅꯦꯕ ꯒ꯭ꯔꯥꯁ ꯄꯨꯔꯥ ꯖꯦꯔꯣ ꯂꯦꯚꯦꯜꯗ ꯍꯧꯔꯛꯄꯅꯤꯅ ꯃꯣꯏ ꯁꯦꯅꯤꯌꯔ ꯂꯦꯚꯦꯜ ꯁꯕ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔꯗ ꯅꯦꯁꯅꯦꯜ ꯃꯦꯗꯜꯁ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯆꯠꯀꯗꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯂꯦꯌꯔ 4 ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯆꯠꯀꯗꯧꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯗꯤ ꯁꯦꯅꯤꯌꯔ ꯂꯦꯚꯦꯜꯗ ꯑꯣꯂꯦꯝꯄꯤꯛ ꯐꯥꯎꯒꯤ ꯂꯥꯛꯄꯒꯤ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯃꯇꯝ ꯆꯪꯈꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯅꯧꯔꯤ ꯁꯕ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔ ꯌꯨꯠ ꯁꯦꯅꯤꯌꯔ ꯀꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯈꯤꯇꯪ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯑꯣꯂꯦꯝꯄꯤꯛ ꯂꯦꯚꯦꯜ ꯐꯥꯎꯗꯤ ꯂꯥꯛꯄꯗꯗꯤ ꯑꯗꯨꯒ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯌꯨꯠ ꯐꯥꯎꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯃꯦꯗꯥꯂꯤꯁ ꯐꯥꯎꯗꯤ ꯂꯩꯔꯤ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯕꯣꯛꯁꯤꯡꯒꯤ ꯃꯁꯥꯟꯅꯁꯤꯕꯨ ꯑꯦꯁꯄꯥꯌꯔ ꯇꯧꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯏꯗ ꯑꯣꯄꯣꯅꯦꯟꯁꯤꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯄꯣꯅꯦꯟꯁꯤꯗꯤ ꯇꯣꯉꯥꯟꯕ ꯃꯈꯜ ꯂꯥꯛꯀꯅꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ 2 ꯂꯩꯌꯦꯕ ꯑꯃꯅ ꯁꯥꯎꯠꯄꯣꯟ ꯑꯃꯅ ꯑꯣꯔꯊꯣꯗꯣꯛꯁ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯝꯇꯥꯏꯝꯁ ꯕꯣꯛꯁꯔ ꯑꯃꯅ ꯌꯥꯝ ꯀꯟꯕ ꯀꯣꯛꯇꯤ ꯂꯩꯇꯕꯀꯣ ꯀꯣꯛꯇꯤ ꯌꯥꯝ ꯂꯩꯇꯕ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯒꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏꯟ ꯒꯦꯝꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯛ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯛꯆꯟ ꯑꯣꯐ ꯁꯦꯀꯦꯟꯗ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯗꯣꯏꯅꯤ ꯐ꯭ꯔꯦꯛꯆꯟ ꯑꯣꯐ ꯁꯦꯀꯦꯟꯗ ꯅꯪ ꯄꯟꯁ ꯃꯤꯗ ꯊꯤꯟꯗꯣꯏꯅꯤ ꯄꯥꯟꯗꯅꯕꯁꯨ ꯍꯣꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯣꯛꯁꯦ ꯌꯥꯝ ꯆꯪꯉꯦ ꯈꯟꯕ ꯆꯪꯉꯤ ꯑꯗꯨꯗ khitang ꯑꯩꯈꯣꯏꯗ khitang ꯍꯦꯟꯅ ꯐꯥꯁ ꯑꯣꯏꯅ ꯈꯟꯕ ꯉꯝꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯁꯤꯅ khitang ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯕ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯒ ꯕꯣꯛꯁꯔꯁꯦ ꯌꯥꯝꯅ ꯀꯟꯕ ꯂꯥꯛꯑꯒꯅ ꯀꯟꯕ ꯃꯁꯥꯗꯤ ꯌꯥꯝ ꯀꯟꯕ ꯀꯣꯛꯇꯤ ꯌꯥꯎꯗꯕ ꯑꯗꯨꯝ ꯄꯪꯇꯥꯗ ꯇꯛꯈꯥꯏꯔꯛꯄꯁꯦ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯛꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯂꯩꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯁꯦꯝ ꯊꯪꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯐꯖꯅ ꯑꯗꯨꯝ ꯗ꯭ꯌꯨꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ 1 day ꯋꯥꯠꯂꯤꯉꯩ 2 days ꯋꯥꯠꯂꯤꯉꯩꯗ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯐꯪꯗꯕꯅꯤꯅ ꯑꯗꯨꯝ ꯐꯤꯜ ꯃꯌꯥꯏꯗ ꯑꯗꯨꯝ ꯃꯥꯁꯦ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯥꯒꯤ ꯃꯨꯚꯃꯦꯟꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯥꯁ ꯑꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯣꯛ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯈꯟꯕ ꯆꯪꯉꯤ ꯄꯪꯊꯤꯟ ꯊꯤꯟꯕꯁꯨ ꯑꯃꯨꯛ ꯌꯥꯗꯦꯕ ꯑꯩꯅ ꯊꯤꯜꯂꯔ ꯃꯤꯅ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ
ana ai si karma thilaga de hena pan gini haje sigi study se adum during sparring during competition manung khoi fight to manung ji da khoina decision je quick decision am lau pasang hai dar oza mathang si di boxing sanaba masana se khakta da natana punsi da changda yadrabane na haijake akoina maithi bana ngakpada failure se akoina kamaina deal dogani habase masigi matang da oza na khra thambi pusi sidi awano ngai ge loina na adum chatka doine am loi gi doine tra aduna punsi da akoina kai gumba ai si ma oining ga oyaudraga su oyaudraga de likhalaga angang singse khoi depression na ba anxiety na ba mayam am lei ko hojik matam da haidi mobile ama lei ba phang da bisu depression na ba anxiety lei su dum lei ta banate adubu aigi wakhan da di angang singse hoi spiritually su khoina adum tambi bam change ko shogi maram haidare ko khoina angang singda hoi tambi ba adagi plus khoi gi kaiguma polama phang da ba matam da aigi life gi oina aina tawjarakpa haidare ko ai wabam thengda da ko ai hogolaga adum chat ngamna bone asi overcome tawde adi aidi darki age jit he haidare ko bindi amu amalaidana adumaina adi awabdo lanthokharga kanda ngasai nungai tabdo lanthokharga kanda nungai bdo ngulaidoine ba nungai bdo hentoro awaba mulaktoine ba ko asi mayam se khoina yamna kai haini isada khanjilaga depression chalaga dumain tawuna tam aduga hona basidim di khoin lepa yadi ngasi success oide ba hein success oide ba masim success marodi khoi soiding success oine ba ko hona ba ngasi oi haudraga su adu hona gi ba potse akoi lemna akoina kaidongai do kawroi da base lemna swang mang de ngasi nang sincerity oina thamoi seng na hona gi ba pot to nang ngasi phang da ba yai nini humni changbe hapta am changbe tham changbe adu gi reason de fangani ba aduna always aina hogolai bangang sing da haning base kari gumba polama phangdre haraga isada yamna henjena khanjin graga sokchen manata ba hoi ngasi aina thamoi sena kai gumba mo oige na hona gi ba matam da ai mayam learning mayam tawrabane du journey bogdu lagnam hona ba phanghaudre ba adu kesu kai de okay phanghaudre adu ai gi lambi ama lairongani ba same samana na ai life to mayam siguma mayam se thengna ge ba ko si oide ai taekwondo sanara me pende usu kickboxing sanara me pende adu boxing ai masana sala kan ai gi yamna nungai jaba oige ba aina si paame haraga su ishona aigi oi ba chana da ba isana pamja da su chana da ba post kara di leiram doine adumaina akogi life su thokpa yai ba aduna akoine ni akoina sim oige sim tauge oyogdre haraga su am hena se khanjin bidaba adagi hena thamoi chang kaisu kaide oyogdre no koisu akoi su samane nesen gol loge haraga oibana te ba poho doine hanjin por matung da karak doine adubu give up tawu de ade hona badile pa yade akoi dom hona raga dum chatke bi matamda akoi nong monatro nong de aina pami gol do fangani habe ase ai fangi sin haidare ko ai punsida mayam awabam lai ai torop tham dal palisingani khe chaba tolobum chaba thabak tau phangadi gan khala huje manipur da sp sports and post paraga lai se maina punsida dum haidi ai hona badile pa yade yamna sincerity oiba yare yamna honesty oiba amdi changi athamoi sengna isana isabu minamdan hona ba matamda nang soina miki nangi adugi result do fangani have se message in haini hojik phawada ozana championship ke amada mai panglaktuna bharat amadi manipur gi mai kya purakhra matungda hojik inkhalakliba boxing masana sibu pamjaba satra mayam ozana semaga leidi bini hojik se ozana taaga hostel pidana khotana mayam toraga leidi bini oza do makhata bakari kari plan lebiri bagi habdu masu kitang thambiram hojik ai goiba plan se academy je fazana hojik se development kan tawri ko si je fazana mapung phana tawraba adai hojik se akoi gi angang sing je fazana moi se tambi ba takpi ba ai se ma palam de academy hang ba mayam ma kawe bu ko adu da hangja da hangje Delhi da hangje Mumbai da hangje moi du ai tawning de ba kai gina akoi angang sing se ai guide tawning ba semning ba sports se khoi gi manipur da sports power house ai se makhong je fazana khoina semam change power house oina dum continuous akoi gi ming chat se leina ba haida asida ai fazana work hujik tawjari adu hena tawraga haidare manipur gi ming chat se purakningi haidare ko aduga akoi gi angang sing se ai gi haidani aina fulfill ta hudaba dream sem di ai tawninge ai gi academy dai aina mai pa haudu se academy si dai olympic medalist am tang di ai puthongni adugi ai gi asale adagi academy se hena development tawraga angang sing poni om sumna ko guide to bi ba moi bu yamna icha makni khanna sincerity leina moi bu guide to bi ba se ai pa me haidare hena afawa ngang sing puthurok pa manipur gi sana roi sing
pami adugo loina na aigi laiba department sida su hena aigi angamba contribution department da pi ki habege aigi tungi asase tum lai aroi besidi oza hogalakli ba boxing gi lam jida changsalake na khalli ba angang sing sida kari karamba message pibiningi aigi message se hoi boxing da sananing ba angang sing always welcome lai ko adagi ini yamna sincerity laina angang thawang oi cheng na hona ba angang yimda natai cha da photo ba ta ka lai ba aigi guide dar ka lai ba cha ba thak podagi ado ingondagi longning ba advice ingondagi cha ba matang do training tawning ba matang do ro hena kamaina improvement oini aduguma mayam hangning ba kotning ba lairaga so always I welcome tawri aduga once sanabada changraga khoi time pass tawbana taba angang singse ngaki wakhanda ko aso tawraga training tawra bor so ko talak mayam su yaudaba nate adu once nangna pamiba simpham do sang taragadi enjoy tawba nungai na training tawba awaba nungai ba mayam training manung dalakani adu mayam do khangaga ai mi oida yade ai na si pame changkhrabani na ai sibugdi yauda yade haibagi asadu go loina raga changbiro nghaktang hoi isau phabagi hujik lairiba drug ki issue mayam sitagi ngakthokna basu isau phana leina bagisu yamna fai adagi mentally strong oine ba leina bagisu yamna fai haire oloi saidare boxing haiba masana sida sangapada dum ai thong launa dum ko ai gi taraptagi aina guide tawba yaba dum tawgi haibagi message ase pijari Thagachari oza gi chilliba matam bu kaithokpiduna Akashvani Imphal-na lakchage hairu matam da harau ya birakpagi damakta oza bu thagatpa phongdokchari. Thank you matam ngak noi ma'am lakpiraga smaina aingonda wari watai sabagi tanjam pi basa hininga leitana all India radio busu thagachari. Hauzik tabikre Sanabunggi Shaktam da boxing masanada Manipur amadi Bharat ki mingchat kayarak porakhibatan natana malemgi boxing gi phampak thakta achauba mafam ama kanduna leiribi Laishram Sarita Devi ga unaduna wari watai saba sabi ki bi Maria Pangambam amadi Geetika Shamurailatpam thauram asi sandokchakhibaga loinana ngasigi damaktadi Naharolgi Khonjel thauram matang asida loishinjare mayam pumnamakpu amuka hanna khurumjari.